ꯑꯍꯥꯟꯕꯃꯛꯇꯗ ꯇꯥꯏꯕꯪ ꯀꯨꯝꯍꯩ YouTube ꯆꯦꯅꯦꯜꯕꯨ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯕꯣꯅꯤꯡꯉꯣꯝꯕꯝꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ ngasi miyamda kharada oiraga kanaba phanggadra haiduna poduna laksariba content asidi Eagle langza haribu sigi matangdani mangondagi karam wakhalon sing ekhoi miyoibana lawba yai mahagi top pasing adu karino haibado punna khangminase ahanbada mahaksa isorna sahi nefu hingbagi khudongzaba mangonda pi Eagle sa usek haribu kanglupsigi apunbagi ningthone adu henna ngaklibadi masana sahi kunthra amaga bonus soina hapsilaga 70 years punna punsiba ngame anisubada khudong thiba ma thengnabasa makhoidi nungaiba poi adu thengnaraga mathanta mayoknaba ngamnabu honabasa magi nungaijabini aduna haisaningnibadi somna kariguma thabak ama tawgadaba leiraba tawgadoriba thabak aduna ayetba piroidobo oiragadi khantabagi matam natre horen hayeng hangchit haibagi thabaksa tolase Mikup sidagi hauragi haina khangadabani punsida mai pakke hairabadi Eagle oyo tenawa oigano maramdi tenawa di wayamna ngangi adubu wangna paibadi ngamde Eagle di wayamna ngangde wangna paibadi ngamme atya sokna paiba ngambagi sakti do mangonda lei tenawa di leite taibang semba mapuna mangonda pithorokpa magi magundi wayamna ngangba natte wangna paibasini adubu tenawagi oiradi wayamna ngangbasa magi pithorokpa magulne ngasi aigi subscriber khudimakta Eagledagi tamba yaba lesson taretang punna khangminase lesson number 1 Eagle haribo usek asa naitom paigani aduga atoppa usek sing haibadi malem asida leiribo usek pumbadagi mana hena wangna paigani Eagle na naitom paibasidagi aikhoina tamhoba yabadi wakhal hanthaba puksel pikba mi amati nagadobagi saruk naitom taba natomda thabak ama tawjaba haibadi aina tawgadoriba thabak asa tawragadi ai kona farakpa yai kona mangjarappa yai haibado natomta lepthokjaba ngamgadabani masina nangna sasa ningthijana khangdokjanbadasu matek sauna pangani awangbu wakhal ngakta khanba tamgadabani lesson number 2 Eagle haribu usek asigi vision haibadi uba ngambagi sakti sa yamna sengi mapangal yamna kalle kilometer manga watlingi matamdagi mana sarak tamgadoriba pre asa mayak saina uba phangi sarak tamgadoriba jiba natraga posakto adu natana atai karimata uba phangde maduda thengnagadaba awa ana nonglei nungsit khudimaksa tungoina naramlaga phanggadaba posak adu phangdana tokte aduna adomsu masigi parasima Eagledagi tamba yai nangna yauge khaliba bandhong ado mayak sengna uba tamse maduda thengnagadaba awana khudimak na thairamse lesson number 3 Eagle na kaidawnungda asiba pot charoi matam punamakta ahingba jibatamak sarak tamgani masidagi taibang miyoiba aikhoina tamjaba yabasa haukhiba matam haibasa taibang paldagi mangkhrabani sikhrabani haina khalo haukhriba matamgi nungaitaba thodok-sing punamaksa kauthokro maduna nangi pangal thauna sakdi punamakto manghangeno haukrabadi haukre lakadoriba anauba wakhalsida mai onsilo ngasi hariba numit asigi mikup asidagi haurge haina onsilo haukraba matamgi punsina nangbu wahangeni haukrabadi haukre amuk hanna lakpiranu haidana wakhaldo bidai pikro amuk hanna halakhanduna amuk hanna samtokke haibasa yararoidaba thabakni aduna anauba isana semningba moongda semba yariba posakti lakadoriba punsi asini masida mai onsilase aduga mari suba lesson number 4 masini henna ngaklibadi akan manonglei nungsit lakbada atai useksing amasung jiba pamba khudimak aikhoi miyoibasu yauna aki tujungba kharada orisu phawi makol na paisilahuna bhonai adubu Eagle hariba jiba asidi top magi magul ama lei madudi nonglei nungsit lakba loinana akan manong tabasa magi nungaijabini maduda lakba khudong chadaba singdo madi taramna oi mana hana pairamba sang adudagi hena wangkhatna akan manonglei nungsit adugi mateng lawraga hena wangna paikhatpa ngamnabu hanai yam hena wangna paikhatpana leiselgi mathakta paira fawba sanai masidagi taibang miyoiba koina tamba yabasa punsida thengnaba khudong chadaba khudimak problem adugi loisinba yaba farakpa yaba oithokpa yaba ma soidana leigani khudong chaba do karino haiduna thidokpa changi ningsingba yaba amana Napoleon na hairame every great challenge brings a great opportunity with it masidagi aikhoina tamba yabadi punsida thengnaba challenge khudimaksa aikhoina harauna taramna okpa changi amadi fangliba khudong chaba do masak khangba changi
Punsida thengnaba challenge khudingmaksa taramna okpa hoba numituda khudongchabada uba phangba horabani. Punsida lakpa khudongchadaba khudimak nangi control gi makhada thamgadabani. Matamdu khaktada punsida thengnaribu khudongchadaba khudimaktudagi nangna ngamlabani. Lesson number 5. Eagledi magi makondagi thot lauba napisingsa loina lauthokani. Amata leheloi. Maram asina makonda leigadaba masasingdo leiba nungairaroi. Karigumba nungaiba mon lauba makonda thamlabadi nungaiba mafamdudagi makhoi thokningaroi. Eagle mamana kaidaunungda aduguma makonda thamloi. Maram aduna makolduda leiningdrabanina soidana mapalda leiningba tabani. Thabak suba paiba tamba horukpa tabani. Henna ngaklibadi taibang pal asida leiriba thawai panba khudimangna masi khangde madudi ka henna nungaiba mafamda leiragadi aikhoi miyoiba sa henna tanba hele. Ka henna nungai thokna leidrabadi nungaiba future ama soidana oigani. Maruoina mahai tamliba nungsizaraba isilinaw singna khangba yaba amadi nangna hojik wana honajariba sa hayeng tungda nungaina leinabani afaba future amagini. Lesson number 6. Kariguma posak amagi natraga hiram amagi hekta thazaba thamdringaida Eagledi posak natraga hiram ado karino haiduna hana khangdoknabu hanai. Karigumba Eagle amom amana laba amu unaba pamba matamda haibadi haktinaba pamba matamda mana Eagle laba adubu sangyeng tawi. Karamna no haibada anaubu usa amane magi makhongna senduna mana ngamchabi thakta ayobu thakta paikhane. Aduga anaubu usa ado leimaida thadarakani. Thadaraklibu usa ado leimaida tahandana oknanabagi ingit ado amomduna labaduna soidana maki pirakani. Makhada leiribe Eagle laba aduna usa ado leimai yaudringaida oknaba hotnagani. Karigumba usa adu okpa ngamdrabadi Eagle laba aduda thamlamba thazaba ado khudak adudagi manglabani. Masidagi taibang miyoiba oiriba ikoina tamba yabadi mi amagi natraga posak amagi magul fazana khangdringaida hana hekta thazaba thamganu haibasini. Apababu oiro fatababu oiro mado hana khangdokpa mathau tai. Aroiba lesson oiriba lesson number 7. Henna ngaklibadi Eagle sa 70 years punsi. Taibang miyoibaga adum manabazane. Adubu magi oinadi 40 years khak punsi gadabani. Karigi 70 years punsiribano haibadi 30 years sa magi bonus years ne. Mana 40 years surakpa matamda magi khujinsa loina konsalakani. Maram aduna sa kai phaba amata yara aroi. Sahi yamsalakpagi matung ina matusu yamna sangtorokani. Paibasu ningthina ngama aroi. Asiguma tanja asi yorokpa matamda yamna tamba yamna lapa mafam amada soidana chakhigani. Nung ama pairaga magi hento iba khujindo loina sugaigani. Aduga adugi tungda magi ngallingai matamgi yamna fazaba khujindugi moongda lehoragani. Nungna sugaibagi yamna su thorani. Masasing hentorokpa adusu loina kaktatkani. Aduga hanagi naha oiringida paibagumna amuk pairaga lakani. Naha onthoknabu honagani. Hariba thaong asi tawbada nimit nefuni sangna honagani. Tawgadoriba mafam asa kana amatana ayatpa piraroidaba mafam amada satlaga soidana maki tawgani. Matamsida mahak karimata saroi. Madugi process adu hek loibaga mayamgi marakta tinba yaugani. Mikup sidagi another 30 years amaga punsiraga 70 years punna punsigani magi life span se. Aikhoisu mana bonus 30 years tanbagumna afaba chinjak saduna sajel chang naina tawduna isorna masagi pibirakpa chahidudagi bonus year ama soidana maki tanabu honase. Aduna marupsing ningsingbigadabadi aikhoida mapuna pibiriba mapoksa amok khaktane. Aduna every second enjoy tawduna punsida lakpa khudong chadaba singsa namkhairaga thamamaga asanba awangba mityeng pandam amagi wakhalda tenkraba punsisa nungaina leise. Amadi asigumlaba content sa makha pambiragadi channel asibu like comment share amadi subscribe tawbiramo. Thank you.